सी अहानबा आई चैनल से अहानबा वीडियो ने सिना ओइदोइसे चैनल असिदा निंटेंडो स्विच का मरी लेनबा गेमिंग की वीडियो मयामा आई शेयर तौजरकनी मयामना सब्सक्राइब तौबियो निंटेंडो स्विच हाइसे कइनो हाइबदो मचित अमा आई हाइजरके निंटेंडो स्विच PS4 गुम्बा कंसोल अमनेबा PS4 दी टीवी गा थिलगा सनाइदना सिना एक्स्ट्रा ओइना टीवी गा सु हाइबदि हाइब्रिड कंसोल अमने टीवी दसु सानबा याबा अदुगा एक्स्ट्रा ओइना पोर्टेबल ओइना सानबा याबा आइसे हांतो कांदने उलके अदुगा निंटेंडो से अहुम ने पुथोइसे निंटेंडो वर्जन 1 अमा वर्जन 2 अमा अदुगा निंटेंडो स्विच लाइट अना मसुलै सिसिना आइसिना निंटेंडो स्विच वर्जन 2 नेबा निंटेंडो स्विच वर्जन 1 गा 2 गा से चप मानाई खेनाबा हाइबो बॉक्स दा खेनाई हाय खेनाइबा तो सिदा आई उच्चरके आइगी सिदा रेड ओइदना बॉक्स है मागी निंटेंडो स्विच 1 दो अदुदती सिसे व्हाइट ओइदोइनेबा अदुगा सिदासु थाबजे सिदासु निंटेंडो स्विच हाई चेसे सिगिसे थागनी वर्जन 2 ओइरदि अदुगा बैटरी सु सी अमा 1 दुदगी तुसिना हेना खाने अदु यारे सी आई उच्चरके निंदा तौली ओ सिलाई अꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯤꯒꯤ PS4 ꯒꯨꯝꯅ ꯀꯩꯅꯣꯗꯁꯨ ꯊꯤꯟꯕ ꯌꯥꯏ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯁꯥꯟꯅꯕꯁꯨ ꯌꯥꯏ ꯍꯥꯏꯕꯗꯣ ꯇꯣ ꯁꯤꯁꯤꯅ ꯁ꯭ꯀ꯭ꯔꯤꯟ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯖꯣꯏꯀꯣꯟ ꯖꯣꯏꯁꯇꯤꯛ ꯂꯦꯐꯀꯤ ꯑꯃ ꯔꯥꯏꯠꯀꯤ ꯑꯃ ꯁꯤ ꯃꯤ ꯑꯅꯤ ꯁꯥꯟꯅꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯊꯤꯜꯂꯒ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯁꯥꯟꯅꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯁꯤ ꯊꯝꯒꯦꯀꯣ ꯑꯗꯨꯒ ꯀꯩ ꯌꯥꯎꯋꯦꯒꯤꯗꯣ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯁꯤꯁꯤꯅ ꯀꯩꯅꯣꯗꯣ ꯑꯣ ꯁꯤꯒꯤꯁꯤꯅ ꯁꯤꯒꯤ ꯖꯣꯏꯀꯣꯟꯁꯤꯗ ꯍꯥꯞꯄꯒ ꯁꯥꯟꯅꯅꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯕ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯥꯗꯅꯕ ꯑꯗꯨꯒ ꯑꯣ ꯑꯅꯤꯅꯦ ꯑꯃꯅ ꯂꯦꯐꯀꯤ ꯑꯃ ꯔꯥꯏꯠꯀꯤ ꯑꯃ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣ ꯑꯣ ꯁꯤ ꯉꯁꯥꯏꯒꯤꯗꯣ ꯁꯤꯒꯤꯁꯤꯅ ꯑꯃꯃꯝ ꯁꯥꯟꯅꯕ ꯀꯥꯟꯗ ꯁꯤ ꯈꯛꯇꯪ ꯄꯥꯏꯔ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅ ꯁꯤꯗ ꯍꯥꯞꯄꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕ ꯁꯤꯒꯤꯁꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ ꯊꯤꯜꯂꯀꯥꯟꯗ ꯁꯥꯟꯅꯕ ꯀꯥꯟꯗ ꯇꯣ ꯑꯩ ꯌꯥꯔꯦ ꯀꯣꯟꯅ ꯇꯣ ꯉꯁꯥꯏꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯃꯆꯥ ꯑꯣꯏꯔꯝꯕꯗꯣ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯦ ꯂꯦꯐ ꯔꯥꯏꯠ ꯑꯗꯨꯒ ꯑꯆꯧꯕ ꯀꯟꯇ꯭ꯔꯣꯂꯔ ꯑꯃ ꯑꯣꯏꯅ ꯁꯥꯟꯅꯕ ꯌꯥꯔꯦ ꯄ꯭ꯔꯣ ꯂꯦꯚꯦꯜꯗ ꯁꯥꯟꯅꯕꯗ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯑꯃ ꯊꯝꯒꯦ ꯁꯤꯅ HDMI केबल सिगी केबल HDMI केबल से थिल्लगा कंप्यूटर दा सानबसु यारे सॉरी कंप्यूटर दा टीवी दा सानबा यारे PS4 दौना अदुगा टीवी दा थिनबदो अदुगा सिगी कीबोर्ड से सी मतुंग से चंगेबा सिगी स्क्रीन से हापगा सी डॉक स्टेशन का वे तो सिगी से तौरगा सानबेबा मैम बॉक्स मनुंग फंगदोइदो मनुंग फंगदोइदो अइना सुमाइना तोंगान तोंगाना थमजरे अदो अइना वा ngamba kanda ahan boibagi soibe yawasu ngapiuko ai ahan boibane khara pakhatle kai haini hadi soibe yawasu mayamna support tawriyo aduga to sumaina ne ain tv sumaina siya phangani si phangani aduga sumaina su pansilaga sanaba yare ngasai gi left and right ki joycon to sumaina sanabasu yare मैंने हम फजई यामना क्यूट ओये सुमैना अंगांग नगे हेक उरदी याम फजबा सनपोट तौना अदुगा कय हानि अदुम येंबियो मयामजो अदुगा सी तो सी स्टेन अमसु यावे सुमैना ngasai ing थमबदो दुमैन थमगा सननाबा सी स्टेन जो अदो आई सिगी निंटेंडो स्विच सिगी सिदai सानरगनी आई वीडियो फजबा थागलकनी सिदैनी सानदोइसे अदुना अहानबा सी वैना रिव्यू तौजबने सी अनबॉक्सिंग तौबा प्लस रिव्यू अदु तारे आइगिसे कैगना अहानबा आई काइथोरबनी सिगिसे चेक तौबोइना आइना ऑनलाइन दगी चेंजबने अदुगा आइना मयामदा कैकै यावेबे याम इंबगी आइनी उहलकपने अदु आइना गेम खरासो दगी ऑनलाइन दगी लय अनि ओइना उच्चरके जेल्डा द लीजेंड ऑफ जेल्डा ब्रीथ ऑफ द वाइल्ड सुपर स्मार्ट अइना सिगी कैसे से लौजबने अदो सिगी से
ꯁꯨꯄꯔ ꯁ꯭ꯃꯥꯁ ꯕ꯭ꯔꯣꯁ ꯁꯤꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯦꯒ ꯉꯁꯥꯏꯒꯤ ꯖꯣꯏꯀꯣꯟ ꯑꯅꯤꯗꯣ ꯂꯧꯊꯣꯛꯑꯒ ꯃꯤ ꯑꯅꯤ ꯁꯥꯟꯅꯕ ꯌꯥꯏꯑꯕ ꯃꯤ ꯑꯅꯤ ꯁꯥꯟꯅꯕ ꯌꯥꯏꯌꯦ ꯑꯗꯨꯒ ꯀꯦꯔꯦꯛꯇꯔ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯒ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯕ ꯌꯥꯕ ꯀꯦꯁꯦꯠ ꯑꯃꯅꯦ ꯑꯗꯣ ꯁꯤꯗ ꯑꯗꯨꯒ ꯏꯊꯟꯇ ꯁꯥꯟꯅꯒꯦꯁꯨ ꯌꯥꯏ ꯁꯤꯗ ꯉꯁꯥꯏꯒꯤꯗꯣ ꯑꯣꯏꯅ ꯍꯥꯞꯄꯒ ꯖꯣꯏꯀꯣꯟ ꯑꯅꯤꯗꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯤꯒꯤ ꯉꯥꯛꯇꯅꯦ ꯑꯩꯅ ꯊꯥꯒꯠꯂꯛꯇꯣꯏꯁꯦ ꯗ ꯂꯤꯖꯟ ꯑꯣꯐ ꯖꯦꯜꯗꯥ ꯁꯤꯒꯤꯁꯦ ꯒ꯭ꯔꯥꯐꯤꯛ ꯌꯥꯝ ꯐꯖꯩ ꯌꯦꯡꯀꯥꯟꯗ ꯑꯗꯨꯝ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯌꯦꯡꯀꯥꯟꯗ ꯑꯦꯅꯤꯃꯦꯁꯟ ꯐꯤल्म ꯌꯦꯡꯕꯗꯧꯅ ꯃꯥꯒꯤ ꯒ꯭ꯔꯥꯐꯤꯛꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯄꯩꯁꯥꯗꯣ ꯑꯣꯜꯃꯣꯁ ꯑꯅꯤꯃꯛꯁꯦ ꯄꯩꯁꯥ 5,000 ꯑꯗꯨꯃꯥꯏꯅ ꯄꯤ ꯑꯗꯣ ꯇꯥꯡꯉꯁꯨꯀꯣ ꯍꯣꯏ ꯑꯇꯣꯞꯄ PS4 ꯀꯩꯅꯣꯒꯤ ꯁꯦꯠꯇꯨꯒ ꯌꯦꯡꯅꯔꯀꯥꯟꯗ ꯇꯥꯡꯉꯦꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯣ ꯌꯦꯡꯉꯀꯥꯟꯗ ꯀꯩꯁꯨ ꯑꯩ ꯔꯤꯒ꯭ꯔꯦꯠ ꯑꯣꯏꯔꯛꯇꯦ ꯌꯥꯝꯅ ꯐꯖꯩ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯁꯤꯗ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏ ꯋꯥꯔꯤꯁꯦ ꯍꯤꯔꯣ ꯑꯃꯅ ꯍꯤꯔꯣꯏꯟ ꯀꯟꯗꯣꯏꯅꯤ ꯃꯥꯒꯤ ꯀꯤꯡꯗꯝ ꯑꯃ ꯀꯟꯗꯧꯕꯒꯤ ꯋꯥꯔꯤꯅꯦ ꯑꯗꯨꯒ ꯑꯩ ꯌꯥꯝꯅꯗꯤ ꯍꯥꯏꯔꯛꯑꯔꯣꯏꯒꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔ ꯑꯩꯅ ꯁꯥꯟꯅꯔꯛꯀꯗꯕꯅꯦ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯩꯅꯣ ꯁꯥꯏꯠꯇ ꯂꯩꯔꯤꯁꯦꯅ ꯈꯜꯂꯝꯒꯅꯤ ꯑꯗꯣ ꯁꯤꯁꯤꯅ ꯁꯤꯒꯤꯁꯦ ꯄ꯭ꯔꯣꯇꯦꯛꯇꯤቭ ꯒꯥꯔꯗꯅꯦ ꯁꯤꯒꯤꯁꯤꯗ ꯑꯩꯅ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯄꯣꯠꯅꯦ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯑꯉꯥꯡꯅꯁꯨ ꯌꯥꯝ ꯄꯥꯏ ꯍꯦꯛ ꯈꯨꯠꯇꯩ ꯇꯥꯈ꯭ꯔꯁꯨꯅ ꯁꯤꯒꯤꯁꯦ ꯒꯥꯔꯗ ꯑꯩꯅ ꯍꯥꯞꯅꯕꯁꯦ ꯂꯩꯖꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯊꯝ ꯒ꯭ꯔꯤꯞꯅꯦ ꯁꯤꯒꯤꯁꯤꯗ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯅꯕ ꯑꯩ ꯍꯦꯟꯗꯤ ꯑꯣꯏꯅ ꯐꯖꯅ ꯁꯥꯟꯅꯅꯕ ꯁꯤꯒꯤꯁꯦ ꯑꯗꯨ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯊꯪ ꯁꯤꯗꯤ ꯍꯧꯕꯇ ꯉꯥꯏꯔꯤ ꯑꯩ ꯀꯃꯥꯏꯅ ꯁꯥꯟꯅꯗꯣꯏꯅꯣꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯝ ꯈꯪꯍꯟꯅꯤꯡꯉꯛꯄꯩꯅꯦ ꯍꯌꯦꯡ ꯚꯤꯗꯤꯑꯣꯁ ꯊꯥꯒꯠꯂꯀꯥꯟꯗ ꯀꯩꯗ ꯁꯥꯟꯅꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯁꯨꯝ ꯍꯪꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯒꯤꯁꯨ ꯈꯔ ꯍꯦꯜꯞ ꯑꯣꯏꯅꯕ ꯑꯩꯅ ꯊꯥꯒꯠꯆꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤꯁꯤꯗ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯌꯥꯟꯕꯤꯔꯛꯀꯅꯣ ꯀꯃꯦꯟꯇ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯌꯥꯝ ꯁꯣꯏꯕꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯦ ꯊꯦꯡꯛ ꯌꯨ